divisive oiba adugumlaba communal polarize toba wangangba adugumbaxe masigi mayokta ikoi lepatai Christian gi mayokta wangangba kuki gi mayokta wangangba maitai gi mayokta wangangba natraga pangan gi mayokta wangangba madugi mayokta ikoi lepatai loinana hojikti yamna chawkhatlaba matamnina social media se masi kanaba mafamda Sijinnasi mi hunbagi mayokta natraga community amabu lananu hunbagi damakta Sijinnabagi mayokta ikoi punamak leminasi ngasi se ikoi na pullibasi All Manipur Democratic Student Organization gi mapok numit ki palan tawagi magi banner gi makhada aikoi si pullibani haribo organization se Manipur gi itihas da yamna complex oiba adugum laba tanja amada 2023 gi adugum laba July gi tang punga manga ngasi gi numit asimakta da haribo organization si pokibani magi aseng mamiyeng gi principal di karino haiba matamda scientific socialism karamba samajbad scientific oiba adugumba samajbad haibadi loinana motona peace struggle and study haiba asida yamna mayek sengba yamna shanti oina aduga struggle lamu tawgodoriba karamba struggle aikoi chhatra gi darkar leiriba potugi matangda aikoi thengnagadoriba loinana aikoi tamgadabani haiba mahiroi singge adugumba lupase masi semkhibani bharata organization haibadi mahiroi chhatra gi organization se masing aduki matik yamkhre masi yamibagi maram se magi ideology principle khenabana maram oiraga masing yambani haiba principle khenabana tongan organization mayam ama leirakpani adubu principle khenagera natraga magi wakhallon du da satnabagi lakpa tarabasu organization haibase masimadi kangdaba yadri maramdi karigino haiba matamda aikoina organization kangadori basi karigino haibada aikoi se aikoi gi chhatra gi liberty doni aikoina tandori se aikoina mahitam mi base fundamental right ni haiba duni aikoina mahitam basi ohengadori basi aikoi gi hakse maramasimangna mahitam base fundamental right oiba tarabadi privatization tawguno haiba gi dabi se aikoi mayek sengna ta sanction batabani aikoina ngasi institution tongan be institution dagi langani adugum laba private school dagi laku singse fees thiri tongan namagi behen na mabu transporting tawri haibadi school kaba halakpa college satpa halakpa se masi tongan bamagi behen service lei maduda paisa mayam amsangi adugo loina na fees se loning mamakhalgi mong da lawri maramdi fees government gi makhada haibadi public ki oiba adugum laba college amasung school singse masi manghalapna maram oiraga ai private ki school da tamda yadadana tamakpani maram asimagna public sector se wanghandaba yaroi haibadi ai haibase masi gi mahutta ai khoi gi haiba posak se masi leigadabani ai se mapuni haibasi gi wakhallon du da ai khoi sansan gadabani maram asimagna thengnanabagi damakta mahairoi gi organization se yamna tangai phodana darkar lei haibasima ai ahan mamakta thamjage tasengna aira kanda philosophy rajniti gi miyengda capitalist amasung socialist aidana miyeng anida khaidoi noidi mahairoi ni mayek sengna khangamagani maram asimangna capitalist ki miyengda di kari hai haiba matamda mahairoi singse masi commodities amoina urei haibadi pot amoina leiba yaba yonba yaba leiba su yaba yonba su yaba masi commodities oina urei nakalam romda muka nohoi se masi adugumba transition period to da thamba matamda laiba karamba transition period hanagi ariba labor singdo madugi mahutta anauba labor ma silaknabagi marakta leiriba sibu shatrani hain urakpa kanana ubiraiba senjau paiba singdu urakpa karamba senjau paiba capitalist haibadi senjau paiba adugumba wakhallon du da khanba kangbu duna uraiba pot amane maram asimagna aikoi capitalism haiba masigi miyeng se masi manghindaba yade haiba madugi miyeng dugi makhadani aikoi na ngasi all Manipur Democratic Student Organization haiba se masi semi basi organization mayam ma leiri base masi magi umbrella amamgi makhada lei haiba di parents organization amamam lei kanaguma parents organization do maduna thabak oina tawina hek haidri phawba mangondagi ayaba phangri phawba haiba organization singse lengba ma phaw yate haibe arthadi any organization Manipur da leiri base masigi manungda amma natraga ani khakta oiramani maning tamna independently masa mathantagi oina lepchaba dugumba organization oiribadi atopa organization di aide dugi organization da affiliation tawre akoi gi de dugi duna pairibani aikoi de aduna puri haina magi parents amamam lei hairiba parents sing do madugi matang du di noi thokpa yaroi madugi matang du noi wa ma bongang bi yaroi noi adui matang da hogalaga sela dogni maside agitation ama phamadabani haibana singba makhoi da direction hepiraktriba phawba thabak ama phaw tawba ngamdaba se masi koi uwa phangi maram asimagna parents organization leitaba maning tamna advisor single loinana yamna mayek sengna lambi amada community khaidaba jati khaidaba vedana idaba aduguma mai kai amada chakpa yaba organization mai koi tirak patangai patana darkar leiki matamduda Manipur se kangluk ki irang hauji maksud
मधुगी लोइसन बनाइद्रिबा 2023 से यामना कनबा अदुगुमलबा कांगलुकी इरांग अमा लाकी छात्र हाइबसिदी तसेंगना मागी वाहनथोक्सि करिनो हाइबा मतमदा मागी धर्म अमा खक्तनी मादी अचुंबा हाइबा महै तंबा हाइबा अदुगुमबा धर्मदुदा चंगसनबा हाइबा कांगबुसिबु छात्र कोवेबा अदुबु मतमदुददी मैतैगी छात्र पांगनगी छात्र कुकीगी छात्र अमसुंग नागागी छात्र हाइदना तोंगान तोंगान कांगलु खाइदोरकी इथनिक डिवीजन लाकी मरम असिमगना मदवाई दुलो जौरकु मतमदा मयेक सेंगना खंकी मणिपुर पुनमकिनी हाइना लेरंबा ऑर्गेनाइजेशन सिंगसे सुपचिला आकांदा कनागुम पेरेंट्स ऑर्गेनाइजेशन पाइदना यामना टेंशन बगी मवंगदा लाकपमा अइखोइना थेंगनकी मसाइसी यौरकु मतमदा मणिपुर हाइबसिदी मसी यारोय मल्टी कम्युनिटी लेबा अदुगुम लमदममनी मरम मसिमगना अइखोइदी नागा लेते कुकी लेते मैतै लेते पांगल लेते छात्र हाइबसिगा सेंग धर्मसे मसि महै तमनी अचुंबा हाइबदुनी मियोइबगी खोंगचत चतपदुनी मरम मसिमगना छात्र हाइबसिगी धर्मसिदा अइखोइ चतकनी हिंदू की धर्मदा क्रिश्चियन की धर्मदा मुस्लिम की धर्मदा नत्रका कनानो माना लाचरिबा अदुगदा अइखोइ युमफम ओइरोय हाइबा मिएंगदुगी मखादा यामना साइंटिफिक ओइबो मिएंग अमगी मखादा ऑल मणिपुर डेमोक्रेटिक स्टूडेंट ऑर्गेनाइजेशन सी यामना मपोक फना यामना लूरब तंजा अमदा पोलखिबनी यामना पुकनिंग गी थौना अमगा लोइनाना मसै खोइ ngangani थेंगरबदी मरमदी छात्र अमसुंग इंटेलेक्चुअल सिंगना लैपाक सिगी औन बम पुरकु मतमदा मपुंग ओइबा दायित्व लौकी ऑर्गेनाइजेशन भारत छात्र की ऑर्गेनाइजेशन लेरिबसे 11th सेंचुरी दा यूरोप ता लेखरब मतुंगदा ngasi di 19th सेंचुरी की मतुंगदा लाखिबा पोट अमनेबा मदुत करिदगी लाखिबनो 11th सेंचुरी दा हौरम मतमदसु लिबर्टी की मतंगदा हौरखी लोइनाना 19th सेंचुरी की अकन मतमदा छात्र की ऑर्गेनाइजेशन लाखिबा सिंगदुसु अदुगुम लब लोइलम संदोपगी मायोक्ता छात्र सिंगसिना ऑर्गेनाइजेशन सेमा कांदा हौरखी अइखोइसे भारत से 1947 दा निंगतम खिबनी मणिपुर से 1947 दा निंगतम बनी तबुतदी अखोइ मणिपुर ना अगस्त की तांग 10 गा मरी दा निंगतम बनी भारत ना अगस्त की तांग 10 गा 5 दा निंगतम बनी हाइबा अइखोइ इतिहास ता पारिबा दुने निंगतम हाइबगी अर्थदी करिनो हाइबा मतमदा अइखोइसे मिटोपने शासन तौरगा लेरमेबा ngasi de khoi gi kangbu vote pijaba ai samak electoral right leitaba taragasu ai gi baba ai gi mama ai gi yamna vote thadabagi hak leiraba matungda ai khoi bu wayen bigadaba ai khoi gi leibak si lengak bigadaba adugu mami khanbase ai khoi na tawjaba si phangamdaba mitopna laaga ai khoi da wayen ba lengak pa lakhiba adugu tanja adugi ningtam adugi akan bi ho khibase mahi sing roi singi adugu organization dun oikiba bharat ki hanba organization chhatra gi su all india student federation no oiki hai ri haibasi ai khoi ni itihas ta mayek senge मरम असिमगना महिरोय हाइबसिदी लेपाकी कम्युनिटी की ओइबा मिएंग लेगेदोब नते आई gi महिरोय हाइबसे मसिदी महिरोय सिदी मतम लेबकी बिकता अचुंबा हाइबसे मागी धर्मनी लोइना महि तंबा हाइबसे मागी धर्मनी मरम असिमगना महि तंगे हाइबा तारबदी पब्लिक प्रॉपर्टी ओइरिबा गवर्नमेंट की स्कूल गवर्नमेंट की कॉलेज लेरिबे इंस्टीट्यूशन सिंगसे मपुंग फाबा तारबदी आइना ngasi प्राइवेट स्कूल दा लाइक तमगा आइना पैसा तिंगिबा लाइरबा इपाना पैसा हुनबदा वारिबा स्कूल की फीस थिननबा होनबदा वारिबा आइगी बेहेंटिंग अदुगुंबा भार बेहन हियर पीबदा कोइदा अवाब लेरिबा पुनमक्से मसी मतौ करमना तोकदगे हाइबा मतमदा मपुसो आइगी हाइबदुदा लाकदोरिबा आइखोइगी हाइबा लेपाकी ओइदोरिबा अमदुना छेंदोंग तालिबा नुपादुना फंगदोरिबा मसी कोके हाइबा तारबदी आइखोइ लेपाक मियांगी ओइरिबा इंस्टीट्यूशन सिंगसे हाइबदी सरकारना चलाइगदबा अदुगुंबा कॉलेज अमसुंग स्कूल सिंगसे फगला आकांदनी आइना अदुगुंबा दसासे ताखिबा तारबसु तुंगदा लाकदोरिबा अदुगुंबा छात्र सिंगदुददी थोखन बियादे मरम सिमंगना प्राइवेटाइजेशन की मायोक्ता आइखोइ ngasi मयेक सेंगना लेरे सरकार मतम की पूरी सरकार से मसीना मागी आइडियोलॉजी दो हेक्तमक इखोइदा थोप नमछनबगी वाफम लैबा मदु तौदननबगी दमक्ता मतमदुगी आइडियोलॉजी दो करंबा आइडियोलॉजी सरकार दुना माना मागी सरकार दुना पामिबा मागी आइडिया दु महिरोइ सिंगदा तहन्ननबा ममी तहन्ननबगी दमक्ता खुल्लाई ओइना सिजिन्नरिबा अदुगुमलबा लॉ इन्फोर्समेंट एजेंसीज नि हाइगनै कोइना दिखंगरिबा पुलिस न सिंगमन सिजिन्नरगा अइखोइगी इथक्ता अत्याचार तौबसे मसिगी मायोक्ता अइखोइ संगसन बाइसि तंगाइ फदना दरकार ओइरि मरम असिमगना ngasi अइखोइ मयेक सेंगे मदुदी महिरोय अमा ओइबा तारबदी विजन मयेक सेंगना थमगदबनी आइगी पांदम से मसि करिनो हाइबसि मइखोइ खंग तंगाइ पदरी लोइना आइना टारगेट तौगदोरिबसि करिनो आई लेपाक सिदा करिनो आइना कोदोन तंगदोरिबसे आई डॉक्टर ओइरनी हाइबसे आइगिनी तसेंगना इंडिविजुअलिज्म हाइबसे मसिदी सेंजाउ पाइबा खक्तना अदुगुमलबा कॉर्पोरेट कांगु खक्तना खनब वाखलनी आई हाइब वाखलसी थादोगा आई खोइ हाइबसिदा खनब तंगाइ बद्री आई खोइगी लेपाकसे फगत हनगे हाइब तारगदी आई करी ओइबा ताइ हाइब टारगेट अमै खोइ थंब ताइ आई हाइबसे थादोगा आई खोइ हाइबसे मसिदा मियेंग थंबसिना छात्र सिंगे असेंग मियेंग अम ओइगनी मरम असिमंगना
ngasi aikoi mahiroi punamaki anuba asama anuba idea ma lakna na bhota matamda madugi awun bama purukna nabani haidna mahi tami mama mapa na mangaga mahi tamagi thari iba mayam sida competition sina masing yam threba nahana secondary hek loiba matamda graduation tamge haiba tarabadi aina tamgadoriba college amasung university do madu khananabagi damakta quet any exam ama parkha tharagane madu tharaba matungda nahaki eligible se CIC orobani sigi mafam sida sigi state sida tare sida tare haidna aina hekta pami haidna hekta sangba yabagi adugumba leite mathangda muka ai doctor tangge ai diam haina jabani biochemistry ai si haingai leitan haina jaba adugumba shatra mani maram asimangna ai di biology da su haina ba adugumba shatra ni na ai di chemistry da su yam haina jaba adugumba shatra ni ai di adugumba mi oi bagi seba tawrage haidna doctor tangge na hai tar so nit ko exam ma tharani maswai si or kuma tamde exam se makhal yang pheba nahang engineering tangge hai tar di ji gi adugumba exam na chingba thara ni ba makhal yang phe masigi yami ba madu de yam wana thengri ngai tanja sida su ngasi di ai khoi gi lenga base masina kari tawi hai matamda aina di yang kan hona jadna yang phiar oi ba dugumba exam ma thana na bagi damakta kan hona ri bado khangda ba kangu da lik oi thuwa matungda madugi exam dubu mamal lehenda ba hai base lepak mang na bagi adugum laba achu maram mane ba maram asimangna mahak doctor oi khibagi mahakna lik oiraga question phangaga answer chumna piraga doctor oi khiba kangbu dugi mayokta na te koina lepi besidi leipak ma adugum khangda ba adugum mahiroi singdo maduna doctor oira matungda leipak ma mangakka bado madugi damaktani mahiroi hai besidi leipak se ai khoi gini ai khoi gi iramdam se chaphalan na yadi hai wakal se masi mayek seng sanga kanda ta achum malai gedabani maram madumagna mahiroi di achum bagi thengna bani na lik oi khiba kangbu do madugi do da sena ba khuding maktu phang tha dokadabani haidna bharat lei organization punamaki aduga mahiroi punamak na kholau lauri ngasi di manipur gi matang si orok matamda all manipur democratic student organization aduga loina ngasi ga sigum laba democratic student organization gi foundation de yauri ba mahiroi punamaki daita lei madudi karino haiba matamda yamne hatred oiba divisive oiba adugum laba communal polarized toba wangang ba adugum bakse masigi mayokta ikoi lepatai Christian gi mayokta wangang ba kuki gi mayokta wangang ba maitai gi mayokta wangang ba natraga pangan gi mayokta wangang ba madu gi mayokta ikoi lepatai loina na hojikti yamna chawkhatlaba matamnina social media se masi kanaba mafamda Sijinnasi mi hunbagi mayokta natraga community ema bu lanan hunbagi damakta Sijinnabagi mayokta ikoi punamak leminasi maram asimangna ikoi ngasi di demand to butai ngasi gi mafam simakta dagi manipur se masi hanagi tangdu leita bado madu lakna bagi damakta reconciliation tawiu haibagi tadi hana gumnai koi gi manipur se masi tangdu leita ba hana gi santi gi maikai du dai koi puro ai koi community gi khena ba leite rajniti gi loktu na bana irang thokli ba se masi loisan ga do bani hai ba dabi se ngasi gi all manipur democratic student organization gi asigum laba foundation de sidagi ai koi law ba tangai phadri maram asimangna masi gi phirep se koi puna lemin na leipak si chawkhan na bagi damakta ai koi yamna mayek sengna ai koi changsan batai aroi bada aina thamningi badi ngasi all manipur democratic student organization se masi si matam laiba khibikta punsi sangna leipa ki amasung satra gi mayek sengna thabak tawba ngamba adugumba organization du oirasanu revolution awun ba haibase matam laiba khibikta oirasanu manipur se tangdu leita ba oirasanu haiba wafam si thamjaraga makha tabadi mangda phamiba myam punamak tagi wahai sing sitana nabagi damakta tension jage jai